Manipur da thokliba irang asigi haurakfam High Court of Manipur na Meitei bu ST Listta Chanbaga mari Leinana Pikhiba order Amanani Haiba Wafam Asi Aranbani. Manipur da thokliba irang asi karamba matamda loisingani haiba tamba ngamdaba phibam amada leire haina High Court of Manipur gi hanagi Chief Justice Siddharth Mridul na fongdokre. Wafam asi the Hindu na lawba akhanaba interview amada fongdokhibane. Mahakna makha taraduna hai Manipur da thokliba irang asigi haurakfam High Court of Manipur na Englising aniga Humdoigi March ki thada Meitei bu ST Listta Chanbaga mari Leinana Pikhiba order Amanani Haiba Wafam Asi Aranbani. Ngasi Manipur da chakliba mai asi chahi cha kayadagi ongkhatuna lakhibagi mahaine. Zeribam da thokiba thodok adugi mayokta Manipur da chauna protest torokpaga loinana President rule fabo thamnaba kholaw kaya lawba haunarakle. Myanmar dagi mitop kaya changsilakpa leptaba khulai amade drugs kaya amasu pusilakba leptabana hingsa gi thawong sing asi chathaba leptabane. Myanmar dagi mitop ka hena changsilak pana thodok asi tholakpagi achouba maram ama oiri haina mahakna fongdokhe.